ngasi ing kumda lising ani kunmari September gi tang 13 ni akogi nungthil gi pung ahum makhai tare aina lepchari ba mafam si akogi jiri rom dagi laktaraga su akogi kumbigram airport silchar airport haibam adagi akogi silchar rom dai laktaraga su haibam akogi madura pul haiga khangna ba madagi udharbo naisi laaga tawdoi ni aina lepchari ba mafam si somda nongchup niko khan nate chigi kano udarbon chakil jaiga se ase kha udarbon si kha udarbon taning le selimi tan leselimina makharom da kilometer ani phawata na chatlaga udarbon haisi leire aduga somda nongpok lomda chakhraga kilometer 9 mapan chatlaga akoigi kano leire airport kumbigram airport leire ada aina lepchari ba jaga sina akoigi kari bandor haisi maitai khungangni aiga jagadananda idang mayum jagadananda sharma aiga haradi sharma haidasu yare ado mamdo akoi laisang mamdo yam chauna lei manungda ai wari sanajagi haidana ai laksabani ado sigi mamangsida aina haijaningbasi hauji aikoina silchar dagi imphal chatpasi kumbigram dagi akoigi flight plane tonga chatpa ama natraga jiri bam dagi akoigi helicopter tonga chatpa ama si natana upai kaimbaw leite adu leitabasida yamna natai chadrisi jiri bam dagi chattaragadi akoi ahing nongalamdai pung 3 makhai daga hawle daga akoi taxi tawdana waita taxi ji lupa lising amaga chanipan lawe hai natragana akoi silchar da laaga hotel da kari da le erga chatpa ma mari yamna tai chada ba ga phibam ni masi gi kanosi akoi manipur sarkar na khatan nungti gi jiri bam yawa mi si imphal silchar flight da adum mi manga ama tara ama adum langnari bani adagi chatpa jo adum chatpa yaunari bani masima si yamna tai chade ado aina laksabasi aina jiri da leiraga sum taxi mawairaga adum lakpasu yai adu lakpagi muhutta ai laingai seisda aina nahangai su di tajaraba aduga amta di changjadriba maitai khun yam nangna akoigi kumbigram kilometer 9 kilometer su phadre hai masireisda leireraga maitai gi maramsu ai khangningdana tawjabani ado masigi khungdangsida aina khungdangi aiga oigi seida naharolsingda aina haijaningda koi hojiki kainose home stay gaina yam tawreba home stay ji kana omna laaga leijaraba ya magi leibamgi adai chana thaknabagi pisa dum piba hotel maksu nattaba sumain tawdana haidi mana airport imphal chakadaba khangde kai khangde giri legi ai lakchai sini wamni ko adu mai tawdana tawraga leinandabagi amma simbibada ai kana ne na khali kana umba nahar masi home stay ji yumgi ka amada adum thambiba adum yaba posakne adum makhata na khungdangi sigi bandor sina mamang lekai ko bandor mamang lekai maning lekai haidana ani thue hai aga masi ai punne charang maitai yum ji kyang le chani harone chani rom maitai yum chani rom maning mamang jeida maitai yum chani rom lei hai masi akoi vote thadabagi kendra de assembly constituency di kari ching asli center nati ai hajabadi kendra de Lakshmipur akwalina LA 12 silchar chingi ba LA adi legislative assembly constituency akoi silchar chingi ba loina maning ju mamang ju adudi voter ga di ni yumthong chani muk le di yam kano tawni chani ki manu ni tam yang ji hen tam yak di hen
ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯈꯨꯟ ꯑꯃꯅꯤꯅꯦ ꯃꯁꯤ ꯍꯥꯏꯗꯤ ꯁꯣꯔꯣꯛ ꯏꯌꯥꯔꯄꯣꯔꯠꯀꯤ ꯂꯝꯕꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯈꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯑꯩꯒꯥ ꯍꯣꯏꯒ ꯑꯗꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕꯝ ꯁꯥꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯃꯁꯨ ꯐꯝꯕꯤꯍꯧꯋꯤ ꯀꯔꯤ ꯃꯤꯡꯉꯩ ꯑꯣꯖꯥ ꯀꯥꯝꯗꯦꯕ ꯀꯥꯝꯗꯦꯕ ꯁꯤꯡꯑꯅ ꯃꯁꯥꯒꯤ ꯆꯍꯤ 40 ꯍꯦꯜꯂꯕ ꯑꯍꯟ ꯑꯃꯁꯨ ꯐꯝꯕꯤꯍꯧꯋꯤ ꯑꯩ ꯈꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩꯒꯥꯒ ꯂꯣꯏꯅꯅ ꯑꯍꯟ 이bungo ꯑꯩꯈꯣꯏꯒꯤ ꯀꯥꯝꯗꯦꯕ ꯁꯤꯡꯍꯣꯒ ꯑꯩ ꯋꯥꯔꯤ ꯁꯥꯖꯔꯨꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤꯅ ꯕꯟꯗꯣꯔ ꯍꯥꯏꯔꯤꯕ ꯕꯟꯗꯣꯔ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯩꯕꯁꯤꯗꯩꯗ ꯄꯥꯟꯒ꯭ꯔꯥꯝ ꯀꯧꯏ ꯄꯥꯟꯒ꯭ꯔꯥꯝ ꯕꯪꯒ꯭ꯂꯥ ꯕꯪꯒ꯭ꯂꯥꯅ ꯄꯥꯟꯒ꯭ꯔꯥꯝ ꯍꯥꯏꯕ ꯃꯩꯇꯩꯁꯤꯡꯅꯔ ꯕꯟꯗꯣꯔ ꯍꯥꯏꯔꯤꯁꯦ ꯕꯟꯗꯣꯔ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯣꯏꯗ ꯐꯝꯕꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯍꯤꯡꯗꯕꯨꯡꯃꯌꯨꯝ ꯖꯒꯥꯅꯟꯗ ꯁꯔꯃꯅꯤ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞꯇꯅꯤ ꯃꯛꯇꯅꯤ ꯐꯝꯖꯔꯤꯕ ꯑꯗ ꯑꯩꯒꯥꯒꯤ ꯑꯃꯨꯛ ꯑꯣꯏꯗ ꯐꯝꯕꯤꯔꯤꯕꯁꯤꯅ ꯑꯔꯥꯝꯕꯝ ꯀꯩꯅꯣ ꯀꯥꯝꯗꯦꯕ ꯁꯔꯃ ꯁꯤꯡꯍꯣ ꯀꯥꯝꯗꯦꯕ ꯁꯤꯡꯍꯣ ꯁꯣꯔꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ ꯍꯤꯗꯪꯃꯌꯨꯝ ꯗꯌꯥꯖꯤꯠ ꯁꯔꯃꯅꯤ ꯑꯗ ꯑꯩ ꯁꯨꯝ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯟꯗꯣꯔ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤ ꯌꯨꯝ 150ꯔꯣꯝ ꯃꯩꯇꯩ 200ꯃꯨꯛ ꯍꯥꯏ ꯑꯩꯒꯥꯅ ꯇꯥꯛꯄꯤꯕꯗ 150ꯗꯒꯤ ꯍꯦꯟꯕ 200ꯃꯨꯛ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯁꯤꯜꯆꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯗꯨ ꯚꯣꯇꯔꯗꯤ ꯆꯥꯎꯔꯥꯛꯄ ꯈꯪꯉꯔꯣꯏ ꯑꯩꯒꯥ ꯍꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯃꯔꯣই ꯑꯗꯣ ꯁꯤꯒꯤ ꯂꯩꯔꯤꯕꯁꯦ ꯃꯌꯥꯡ ꯃꯔꯛꯇ ꯇꯤꯜ ꯌꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯕꯪꯒꯥꯂꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟꯔꯣꯝꯕ ꯃꯌꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯡ ꯃꯥꯅꯦ ꯕꯪꯒꯥꯂꯤ ꯑꯣꯏꯇꯥꯏꯀꯣ ꯕꯪꯒꯥꯂꯤ ꯔꯤꯐꯨꯖꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯪꯉꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯁ꯭ꯀꯨꯜ ꯇꯝꯕꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤꯔ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯒꯤꯁꯨ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥ ꯃꯤꯗꯤꯌꯝ ꯆꯪꯈ꯭ꯔꯦ ꯕꯪꯒ꯭ꯂꯥ ꯃꯤꯗꯤꯌꯝ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯇ꯭ꯔ ꯂꯩꯔꯛꯇꯕꯩꯔꯥ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯕꯪꯒꯥꯂꯤꯅ ꯁꯣꯏꯀꯥꯔ ꯈꯔ ꯌꯥꯝꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯋꯥꯠꯂꯛꯄꯗꯒꯤ ꯕꯪꯒꯥꯂꯤꯗ ꯑꯗꯨꯝ ꯇꯥꯊꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯣꯟꯅꯩ ꯋꯥꯗꯤ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯄꯩ ꯋꯥ ꯑꯃ ꯂꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯕꯪꯒꯥꯂꯤꯒꯤ ꯀꯩꯅꯣꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯠꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯗꯗꯤ ꯀꯩꯅꯣꯗ ꯏꯅꯛꯅ ꯂꯝꯕꯤꯁꯨ ꯃꯥꯅ ꯏꯌꯥꯔꯄꯣꯔꯠꯀ ꯀꯤꯂꯣꯃꯤꯇꯔ 8 ꯂꯥꯞꯅꯕ ꯑꯗꯒꯤ ꯎꯗꯥꯔꯕꯣꯟ ꯃꯍꯥꯁꯣꯔꯣꯛꯀꯁꯨ ꯅꯛꯅꯔꯦ ꯎꯗꯥꯔꯕꯣꯟꯒ ꯀꯤꯂꯣꯃꯤꯇꯔ 2 ꯐꯥꯗ꯭ꯔꯦ ꯑꯗ ꯁꯤꯜꯆꯔꯁꯤ ꯄꯨꯟꯅ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯁꯤꯜꯆꯔꯅ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯁꯤꯜꯆꯔꯁꯦ ꯀꯤꯂꯣꯃꯤꯇꯔ 19 ꯑꯣꯏ 19 ꯇꯔꯥꯍꯨꯝꯗꯣꯏꯗꯤ ꯍꯥꯏꯕꯅꯤ ꯀꯣ ꯕꯥꯔꯣ ꯇꯦꯔꯣꯗꯤ ꯑꯗꯨꯗꯤ ꯁꯍꯔꯅꯦꯕ ꯂꯩꯕꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯈꯨꯟꯖꯥ ꯕꯟꯗꯣꯔꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯂꯧꯎ ꯁꯤꯡꯎꯁꯨ ꯇꯧꯅꯕ꯭ꯔꯣ ꯑꯗꯨꯝ ꯎꯅꯩ ꯈꯔꯗꯤ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯍꯥꯟꯅꯩ ꯅꯠꯇ꯭ꯔꯦ ꯍꯥꯟꯅꯩ ꯅꯠꯇ꯭ꯔꯦꯕ ꯂꯧꯁꯤꯅ ꯀꯗꯣꯝꯗ ꯂꯩꯗꯣꯏꯅꯦ ꯑꯩꯒ ꯂꯧꯕꯨꯛ ꯂꯩ ꯁꯣꯝꯗ ꯂꯧꯕꯨꯛ ꯂꯩ ꯑꯠꯆꯥ ꯑꯠꯆꯥ ꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯂꯧꯕꯨꯛ ꯂꯩ ꯁꯣꯝꯗ ꯂꯩ ꯁꯦꯔꯥꯝ ꯂꯩꯀꯥꯏꯒꯤ ꯋꯥꯡꯗ ꯂꯩ ꯁꯦꯔꯥꯝ ꯂꯩꯀꯥꯏ ꯀꯧꯔꯦ ꯁꯤ ꯋꯥꯡꯒꯤꯁꯦ ꯑꯗꯨ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯕꯟꯗꯣꯔ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯩꯇꯩꯒꯗꯤ ꯀꯌꯥꯝ ꯊꯣꯛꯈ꯭ꯔꯒꯦ ꯉꯁꯤꯐꯥꯎꯗ ꯃꯁꯛ ꯅꯥꯏꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯒ ꯌꯥꯎꯈ꯭ꯔꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯗꯤ ꯊꯣꯛꯇꯦ ꯄꯣꯔ ꯀꯩꯅꯣꯅꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯂꯩꯇꯦꯕ ꯑꯦꯔꯇꯤꯀꯨꯂꯦꯠ ꯕꯤ ꯑꯦꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗ ꯕꯤ ꯑꯦꯗꯤ ꯂꯩꯔꯦ ꯑꯦꯝ ꯑꯦꯁꯤ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤꯒꯗꯤ ꯁꯤ ꯇꯧꯔꯕꯤ ꯂꯩꯅꯦ ꯂꯩꯔꯁꯨ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯗꯤ ꯌꯥꯝ ꯂꯩꯇꯦꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯃꯦꯟ ꯁꯔꯀꯥꯔ ꯅꯠꯇ꯭ꯔꯣ ꯁꯤ ꯁꯔꯀꯥꯔ ꯕꯦꯁꯤꯛꯂꯣ ꯁꯔꯀꯥꯔ ꯁꯤꯁꯨ
ꯀꯩꯅꯣꯅꯤꯅ ꯁ꯭ꯀꯨꯜꯁꯦ ꯑꯩꯒ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯕꯤꯔꯝꯃꯤꯅꯣ DIAT ꯑꯣ ꯗꯥꯏꯠꯇ ꯗꯥꯏꯠ ꯑꯠꯆꯥ ꯗꯥꯏꯠꯇ ꯀꯔꯤ ꯑꯣꯏꯕꯤꯔꯝꯃꯤꯅꯣ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯁ꯭ꯇꯥꯐꯇ ꯂꯩꯔꯝꯃꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯗꯥꯔꯕꯣꯟꯗ ꯎꯗꯥꯔꯕꯣꯟꯗ ꯗꯥꯔꯕꯣꯟꯗ ꯑꯣ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯔꯀꯥꯔꯒꯤ ꯇꯧꯅꯗ꯭ꯔꯗꯤ ꯀꯔꯤꯗꯤ ꯃꯦꯟ ꯀꯩꯅꯣ ꯃꯣꯏ ꯁꯤꯟꯐꯝꯗꯤ ꯀꯔꯤ आर्मी खरा पुलिस खरा ꯄꯨꯂꯤꯁꯀꯗꯤ ꯂꯩꯕ आर्मी खरा पुलिस खरा अदे कंपनी ꯏꯟꯗꯁꯇ꯭ꯔꯤ ꯈꯔ ꯂꯩꯕꯗꯤ इंडस्ट्री लेयेसुना मयाम ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯀꯔꯤ रोड इंडस्ट्री रोड छाबा अदगी कोई ꯆꯦꯡꯒꯤ स्टोन क्रशर ꯇꯧꯔꯒꯦꯁꯦ स्टोन क्रशर लई असिनी स्टोन क्रशर ना मिसी सी रोड सिदिसे Oh. मजा क्वारी रोड ꯑꯣ ꯑꯗꯨꯏꯗ ꯑꯗꯨꯝ ꯃꯩꯇꯩꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯅꯕ मैते अयामन दगसि ꯑꯣ ꯑꯩꯒ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯉꯥꯡꯁꯤꯡ ꯃꯌꯥꯡ ꯃꯆꯥꯒꯁꯨ ꯃꯌꯥꯝ ꯂꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯌꯥꯎꯕ꯭ꯔꯣ आसे अदु अई जानु ꯀꯩꯅꯣ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯑꯣ ꯀꯔꯤ ꯑꯉꯥꯡ ꯀꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯅꯣ ꯑꯗꯨꯝ ꯑꯉꯥꯡ 10 9 ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯝꯕꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯅ ꯅꯕꯅꯤꯇꯥ ꯁꯔꯃ ꯀꯧꯏ ꯅꯕꯅꯤꯇ ꯍꯧꯖꯤꯛ ꯑꯩ ꯗꯌꯥꯄꯨꯔ CRPF ꯁ꯭ꯀꯨꯜꯗ ꯑꯣꯏꯖꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯏꯖꯔꯤ ꯀꯔꯤ ꯀꯩꯅꯣ ꯃꯥꯁꯇꯔ ꯂꯣꯏꯔꯤꯔꯥ MA ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ KK KK ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯍꯦꯟꯗꯤꯛ ꯑꯁ. ꯑꯣꯄꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯃꯌꯥꯡ ꯍꯥꯏꯗꯤ ꯕꯪꯒꯥꯂꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯌꯥꯡ ꯍꯥꯏꯔꯦ ꯑꯗꯣ ꯃꯌꯥꯡ ꯃꯆꯥꯁꯤꯡꯒ ꯃꯌꯥꯝ ꯄꯨꯔ ꯍꯥꯟꯅꯗꯤ ꯃꯌꯥꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯃꯌꯥꯡꯇ ꯅꯠꯇꯦ ꯃꯩꯇꯩꯁꯨ ꯇꯝꯃꯤ ꯕꯤꯍꯥꯔꯤꯁꯨ ꯇꯝꯃꯤ ꯍꯣꯏꯅꯦ. ꯕꯪꯒꯥꯂꯤꯁꯨ ꯇꯝꯃꯤ ꯃꯨꯁꯂꯤꯝꯁꯨ ꯁꯨꯝ ꯑꯁ꯭ꯋꯥꯏꯁꯤꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯟꯁꯤꯟꯅ ꯂꯩꯔꯦ ꯍꯣꯏ, ꯍꯥꯏꯗꯤ ꯍꯣꯏ. ꯃꯤꯛꯁ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯐꯩꯌꯦ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅ ꯆꯥꯃꯤꯟꯅꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯂꯩꯗꯅꯦ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩꯌꯣ ꯕꯪꯒꯥꯂꯤꯌꯣ ꯃꯨꯁꯂꯤꯝꯣ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯦ ꯑꯩꯈꯣꯏ ꯊꯝꯃꯤ ꯑꯗꯨꯅꯤꯗ ꯑꯣ ꯅꯨꯡꯉꯥꯏ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯤꯗꯩꯁꯤꯗ ꯄꯣꯛꯄꯤꯔꯛꯏꯔꯥ ꯁꯤ ꯈꯨꯟꯁꯤꯗ ꯁꯤꯡꯒꯥꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯏꯄꯥ ꯏꯄꯨꯗꯤ ꯏꯄꯨꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯏꯄꯨꯁꯤ ꯃꯅꯤꯄꯨꯔꯒꯤꯅꯦꯕ ꯁꯒꯣꯜꯕꯟ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡꯗ ꯂꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯍꯣꯏꯒꯤꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯄꯨꯔꯣꯟ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯗꯤ ꯀꯁꯥꯔꯗ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯒꯦ ꯏꯄꯨꯕꯣꯛꯇꯨꯅ ꯑꯗꯨ ꯋꯥꯔꯤ ꯇꯧꯕꯗꯤ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃ ꯆꯨꯔꯥꯆꯥꯟ ꯍꯥꯏꯔ ꯀꯩꯅꯣ ꯆꯨꯔꯥꯆꯥꯟ ꯃꯥꯅ ꯂꯧꯔꯤꯁꯦ ꯃꯣꯏ ꯀꯩꯅꯣꯒꯤ ꯅꯤꯉꯣꯜꯅꯤ ꯍꯥꯏꯌꯦ ꯁꯒꯣꯜꯕꯟꯗ ꯃꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯀꯩꯅꯣꯅ ꯅꯤꯡꯊꯧꯗꯨ ꯍꯣꯡꯈꯤꯕ ꯁꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯕ ꯈꯪꯕꯒꯤ ꯋꯥꯅꯤ ꯁꯛꯄꯤ ꯑꯩꯅ ꯄꯥꯕꯨꯡ ꯍꯣꯏꯗ ꯍꯥꯏꯔꯝꯃꯤꯕ ꯑꯩꯒꯥ ꯍꯣꯏꯗ ꯍꯥꯏꯔꯝꯃꯤꯕ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯤꯡ ꯑꯣꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯣꯝ ꯁ꯭ꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯅꯔꯦ ꯍꯥꯏꯗꯤ ꯂꯝ ꯀꯣꯏꯕ ꯑꯃꯅꯁꯨ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯒ ꯇ꯭ꯔꯥꯏꯕꯦꯂꯔ ꯑꯃꯅꯁꯨ ꯍꯦꯛꯇ ꯃꯥꯅ ꯊꯨꯡꯖꯕ ꯌꯥꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯊꯣꯡꯕ ꯆꯥꯛꯇꯨ ꯆꯥꯗꯣꯔꯤꯃꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯤꯖꯕ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯁꯦ ꯑꯩ ꯄꯩꯁా ꯄꯥꯝꯃꯨꯕꯒꯤꯁꯨ ꯅꯠꯇꯦ ꯀꯩꯅꯣꯒꯤꯁꯨ ꯅꯠꯇꯦ ꯖꯤꯔꯤꯕꯥꯝꯗꯒꯤ ꯀꯨꯝꯕꯤꯒ꯭ꯔꯥꯝꯒꯤ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎ ꯂꯥꯛꯄ ꯍꯥꯏꯁꯦ ꯂꯨꯄꯥ 1,900ꯗꯨꯗꯤ ꯇꯣꯛꯑꯁꯤ ꯀꯩꯅꯣꯗ ꯂꯥꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯨ ꯄꯩꯁా ꯇꯤꯡꯉꯤꯅꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯇꯣꯏꯅꯦꯕ ꯍꯧꯒꯠꯂꯒ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯥꯛꯇꯣꯏꯅꯦꯕ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯌꯧꯕꯁꯦ ꯁꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯤꯜꯆꯔ ꯇꯥꯟꯅ ꯆꯠꯂꯒ ꯁꯤꯜꯆꯔꯗ ꯂꯦꯛ ꯇꯥꯕ ꯑꯗꯒꯤ ꯃꯤ ꯃꯌꯨꯝꯗ ꯂꯦꯛꯄ ꯀꯌꯥꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯒ ꯑꯃꯗꯤ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯂꯣꯠꯁꯣ ꯑꯗꯨ ꯃꯩꯇꯩꯒꯤꯗꯤ ꯅꯠꯇꯦ ꯃꯌꯥꯡꯒꯤ ꯂꯣꯁ ꯑꯃ ꯂꯩꯕ꯭ꯔꯥ ꯂꯣꯠꯁ ꯂꯩ ꯕꯦꯇꯅꯔꯤ ꯃꯅꯥꯛ ꯅꯦꯆꯔꯁꯀꯦꯞ ꯂꯣꯠꯁ ꯑꯅꯧꯕ ꯄꯥꯔꯛ ꯀꯩꯅꯣ ꯂꯣꯠꯁ ꯇꯨꯝꯕ ꯂꯩ ꯀꯥꯃꯤꯁꯤꯡ ꯃꯤ ꯂꯩꯐꯝꯕ꯭ꯔꯥ
ꯀꯔꯝꯕ ꯂꯨꯁꯤ ꯂꯣꯁ ꯑꯃ ꯂꯩꯔꯗ꯭ꯔꯣ ꯑꯗꯨꯝ ꯂꯦꯞꯄ ꯌꯥꯕꯅꯦ ꯑꯗꯨꯗꯤ ꯐꯩꯅꯦ ꯑꯅꯧꯕꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤ ꯌꯥꯝꯅ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥꯅ ꯑꯩꯒꯤ ꯃꯤꯡ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔ ꯁꯤꯡ ꯀꯧꯔꯤ ꯀꯩꯌꯨꯝ ꯑꯩꯒꯤ ꯄꯥꯕꯅꯤ ꯑꯔꯥꯝꯕꯝꯅꯤ ꯑꯔꯥꯝꯕꯝꯅꯦꯕ ꯑꯣꯖꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯍꯧꯖꯤꯛ ꯑꯩ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯈꯨꯜꯂꯛ ꯑꯁꯤ ꯈꯨꯟꯁꯤꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤꯔꯣ ꯀꯩꯅꯣ ꯃꯥꯅꯤ. ꯁ꯭ꯋꯥꯏꯁꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯂ ꯃꯥꯅꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇꯤ ꯀꯔꯤ ꯄꯥꯟꯒ꯭ꯔꯥꯝ ꯖꯤ ꯄꯤ ꯄꯥꯟꯒ꯭ꯔꯥꯝ ꯖꯤꯄꯤ ꯑꯗꯨꯒ ꯖꯤꯂꯥ ꯄꯔꯤषꯠꯇꯤ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯍꯥꯏꯔꯤꯁꯦ ꯁꯤꯜꯆꯔꯗꯅꯤ ꯑꯗꯨꯒ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯤꯔꯦꯞꯇꯤ ꯑꯩꯈꯣꯏ ꯎꯙꯥꯔꯕꯣꯟ ꯍꯦꯛ ꯀꯩꯊꯦꯜꯒꯤꯅꯤ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯦꯝꯕꯔꯒ ꯀꯥꯕꯒꯤꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯃꯣꯏ ꯏꯃꯨꯡꯅ ꯃꯦꯝꯕꯔ ꯑꯃ ꯂꯩ ꯑꯩ ꯑꯃꯈꯛ ꯄ꯭ꯔꯙꯥꯟ ꯀꯥꯕꯒꯤꯗꯤ ꯆꯥꯟꯁ ꯂꯩꯇꯦ ꯑꯗꯨ ꯆꯥꯟꯁ ꯂꯩꯇꯦ ꯍꯟꯗꯛꯀꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯣꯏꯈ꯭ರೆ ꯍꯧꯖꯤꯛ ꯃꯩꯇꯩꯅ ꯀꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯕꯤ ꯖꯦ ꯄꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯤꯅ ꯁꯤꯒ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯝꯕꯗꯣ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯍꯤꯟꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯍꯜꯂꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯥꯏꯗꯣꯛꯅ ꯁꯦꯝꯈ꯭ꯔꯦꯕ ꯁꯤꯒꯤ ꯃꯈꯥ ꯆꯠꯊꯈ꯭ꯔꯁꯨ ꯃꯩꯇꯩꯁꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒ ꯌꯨꯝ ꯑꯃꯅꯤ ꯈꯔ ꯂꯩꯔꯤ ꯕꯥꯒꯦꯔꯀꯨꯅꯥ ꯕꯥꯒꯤꯔ ꯀꯣꯅ ꯅꯧꯅ ꯇꯥꯔꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯗꯩ ꯍꯥꯟꯅꯩꯅꯤ ꯍꯥꯟꯅꯩꯗꯤ ꯈꯔ ꯃꯅꯨꯡꯗꯅꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯕꯦꯛꯋꯥꯔꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯗꯨꯝ ꯅꯠꯇꯦ ꯄꯨꯔꯥ ꯈꯨꯟꯗꯥꯔꯦ ꯆꯥꯕꯤ ꯃꯣꯏ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯍꯣꯡꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯦ ꯑꯥꯗꯅ ꯑꯃꯨꯛ ꯃꯣꯏ ꯁꯦꯇꯤꯡ ꯂꯤꯚꯤꯡꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯔꯕ ꯂꯣꯏꯅ ꯁꯨꯕꯤꯗꯥ ꯄꯤꯔꯦ ꯑꯗꯨꯅꯅꯤ ꯁꯨꯕꯤꯗꯥ ꯄꯤꯔꯦ ꯃꯣꯏꯅ ꯍꯥꯟꯅꯗꯤ ꯑꯉꯥꯡꯁꯤꯡ ꯅꯧꯅ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯥꯗ ꯂꯩꯅꯤꯡꯗꯅ ꯁꯣꯝꯗ ꯂꯥꯛꯅꯤꯡꯕꯒꯤ ꯏꯔꯥꯡ ꯑꯃ ꯇꯧꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨꯒ ꯑꯃꯨꯛ ꯗꯦꯕꯂꯞꯇ ꯑꯣꯏꯔꯛꯑꯃꯤꯅ ꯃꯐꯝꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯅ ꯑꯥꯗ ꯑꯗꯩꯗꯤ ꯕꯒꯥꯟ ꯂꯣꯝꯗꯗꯤ ꯂꯩꯇ꯭ꯔꯦꯅꯦ ꯃꯩꯇꯩ ꯕꯒꯥꯟꯗꯤ ꯃꯌꯥꯝ ꯂꯩꯈꯤꯗꯦ ꯃꯩꯇꯩ ꯂꯩꯇꯦ ꯃꯩꯇꯩ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁꯔꯥꯎꯟꯗꯤꯡꯁꯦ ꯕꯒꯥꯟ ꯉꯥꯛꯇꯅꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯣꯟ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞꯇꯤ ꯑꯩꯒ ꯍꯣꯏ ꯁꯤ ꯈꯛꯇꯔ ꯂꯩꯕ꯭ꯔꯣ ꯅꯤꯡꯃ ꯃꯅꯤꯡ ꯃꯃꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯅ ꯁꯥꯃꯨꯔꯥꯛꯄꯝ ꯁꯥꯃꯨꯂꯥꯏ ꯂꯥꯛꯄꯝ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯁꯥꯃꯨꯂꯥꯏ ꯂꯥꯛꯄꯝ ꯑꯗ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯥꯡꯒ ꯆꯤꯡꯕꯤꯕ꯭ꯔꯣ ꯑꯗꯨꯝ ꯔꯊ ꯖꯇ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯃꯣꯏꯁꯨ ꯆꯤꯡꯉꯤ ꯑꯗ ꯃꯃꯥꯡꯒꯤ ꯀꯥꯡ ꯆꯤꯡꯕꯗ ꯀꯥꯡ ꯄꯥꯂꯤꯒꯥꯏꯗꯣ ꯇꯧꯅꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤ ꯖꯣꯏꯗꯦꯕꯀ ꯐꯖꯅ ꯆꯣꯡꯕꯤꯔꯤ ꯖꯣꯏꯗꯦꯕ ꯆꯣꯡ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯗ ꯈꯤꯇꯪ ꯑꯁꯨꯛ ꯌꯥꯝꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯁꯣꯊꯩ ꯑꯩꯁꯦ ꯈꯔ ꯁꯣꯜꯂꯤ ꯁꯣꯜꯂꯤꯁꯦ ꯑꯁꯤꯃ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯣꯏ ꯍꯧꯖꯤꯛꯀ ꯍꯥꯟꯅꯒ ꯈꯛꯇꯪꯗꯤ ꯈꯦꯠꯅꯔꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅꯅ ꯊꯥꯡꯉꯩꯁꯦ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯗ ꯇꯝꯕ ꯑꯃ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯁꯦ ꯇꯧꯗ꯭ꯔꯦ ꯑꯣꯏꯗ꯭ꯔꯦꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗ ꯆꯠꯈꯤꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯠꯈꯤꯕ ꯑꯗꯨꯅ ꯍꯥꯟꯅꯗꯤ ꯑꯅꯝꯕꯗ ꯑꯅꯛꯄꯗ ꯂꯩꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯀꯩꯅꯣ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯗꯅ ꯅꯥꯑꯒ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯂꯥꯛꯄꯤꯕ ꯃꯗꯨꯒ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯀꯤꯂꯣꯃꯤꯇꯔ ꯃꯉꯥ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯈꯔ ꯃꯉꯥ ꯀꯩꯅꯣꯗ ꯕꯪꯒ꯭ꯂꯥꯗ ꯆꯪꯉꯤꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯆꯪꯉꯤꯕ ꯑꯗ ꯑꯩꯒ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯀꯗꯥꯏꯗꯅꯣ ꯃꯨꯔꯇꯤ ꯑꯃ ꯈꯤꯜꯂꯦ ꯍꯥꯏꯁꯤꯕꯣ ꯄꯥꯎꯅꯥ ꯕꯖꯥꯔꯁꯤ ꯌꯥꯝ ꯅꯛꯅꯅꯤ ꯌꯥꯝ ꯅꯛꯅꯅꯦ ꯑꯃꯨꯛꯇ ꯆꯧꯁꯦ ꯆꯧꯁꯤꯔꯥ ꯑꯗ ꯑꯩꯒ ꯀꯩꯅꯣꯗꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯒ ꯍꯥꯟꯅ ꯂꯥꯏꯁꯪꯁꯤꯕꯨ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯁꯪꯁꯦ ꯑꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯟꯗꯤꯔꯗ ꯂꯩꯕꯗꯣ ꯁꯥꯔꯤꯕ꯭ꯔꯣ ꯁꯥꯔꯤ ꯀꯗꯥꯏ ꯑꯣ ꯁꯤ ꯃꯟꯗꯤꯔꯔ ꯑꯣ ꯃꯟꯗꯤꯔ ꯑꯣ ꯍꯣꯏꯅꯦ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯔꯤꯅ
ꯂꯩꯀꯥꯏꯅ ꯁꯥꯔꯤꯔꯣ ꯂꯅꯥꯏ ꯁꯥꯔꯤꯔꯣ ꯃꯁꯤ ꯁꯔꯀꯥꯔ MLA ꯒꯤ ꯂꯧꯔꯛꯄ MLA ꯅꯁꯨ ꯐꯖꯅ ꯇꯧꯕꯤꯔꯤꯅꯦ ꯑꯗꯨꯗ ꯁꯤꯜꯆꯔ MLA ꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯍꯤꯟꯗꯨ ꯑꯣꯏꯕ꯭ꯔꯣ ꯃꯤꯔ ꯀꯥꯟꯗꯣ ꯁꯣꯝ ꯀꯧꯔꯤ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛ 4 ꯄꯤꯔꯛꯏ ꯑꯣ ꯑꯗꯒꯤꯗꯤ ꯂꯥꯛ 4ꯗꯨꯅꯗꯤ ꯀꯣꯟꯅꯔꯣꯏ ꯀꯣꯟꯅꯗꯦ ꯑꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ MP ꯔꯥꯖꯗꯤꯞ ꯔꯥꯏꯅ ꯑꯃꯨꯛ ꯂꯨꯄꯥ ꯂꯥꯛ ꯑꯁꯥꯝ ꯗꯁꯟꯗꯒꯤ ꯂꯥꯛ 3 ꯄꯤꯔꯛꯏ ꯑꯗꯨꯅꯁꯨ ꯀꯣꯟꯅꯈꯤꯔꯣꯏ ꯀꯣꯟꯅꯗ꯭ꯔꯤ ꯑꯗꯨꯒ ꯂꯥꯛ 3ꯗꯨꯒ ꯑꯩꯈꯣꯏ ꯂꯥꯛ ꯑꯃꯇꯅꯤ ꯃꯣꯏꯅ ꯁꯦꯀꯦꯟ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯊꯥꯔꯠ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯋꯥꯠꯂꯤ ꯑꯗꯨ ꯉꯥꯏꯅ ꯂꯩꯔꯤ ꯑꯣ ꯁꯤꯅ ꯋꯥꯂꯣꯛꯁꯪ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯐꯖꯅ ꯇꯧꯕꯤꯔꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨꯝ ꯑꯄꯥꯕꯗꯣ ꯑꯗꯨꯝ ꯆꯣꯜꯂꯤꯗꯤ ꯑꯗꯨꯒ ꯑꯁꯤꯗꯤ ꯂꯥꯏꯁꯪ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯃꯨꯛꯄꯨ ꯁꯥꯔꯗꯤ ꯆꯍꯤ ꯃꯥꯅꯤ ꯆꯥꯝꯃ ꯆꯠꯇꯣꯏꯅꯤ ꯌꯥꯝ ꯑꯔꯤꯕ ꯂꯥꯏꯁꯪꯅꯤ ꯊꯥꯏꯅ ꯑꯣ ꯁꯦꯟꯆꯨꯔꯤꯅꯤꯅꯦ ꯍꯣꯏꯅꯦ ꯍꯣꯏ ꯁꯦꯟꯆꯨꯔꯤ 2ꯗꯤ ꯆꯠꯂꯝꯃꯗ꯭ꯔꯥ ꯆꯠꯂꯝꯃꯅꯤ ꯑꯗꯨꯗꯤ ꯑꯩꯒ ꯃꯨꯔꯇꯤ ꯈꯜꯂꯨꯕꯤ ꯖꯒꯥꯗꯣ ꯕꯟꯗꯣꯔꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯁꯤꯁꯨ ꯕꯟꯗꯣꯔꯅꯤ ꯃꯣꯏꯅ ꯁꯦꯔꯥꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯒꯦꯠ ꯑꯃ ꯂꯩ ꯁꯦꯔꯥꯝ ꯂꯩꯀꯥꯏ ꯎꯗꯥꯔꯕꯣꯟ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯑꯗꯒꯤ ꯄꯥꯟꯒ꯭ꯔꯥꯝ ꯄꯥꯔꯠ 3 ꯍꯥꯏꯅ ꯇꯧꯔꯒ ꯁꯦꯔꯥꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯃꯩꯇꯩ ꯀꯌꯥꯝ ꯂꯩꯗꯣꯏꯅꯣ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯌꯨꯝꯅꯥꯡ 10ꯃꯨꯛ ꯃꯩꯇꯩ ꯌꯨꯝꯊꯣꯡ 10ꯃꯨꯛ ꯁꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯑꯗꯨꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯃ ꯀꯕꯣꯛ ꯌꯨꯝꯗ ꯁꯨꯔꯤ ꯗꯦꯡꯒꯤꯔꯣ ꯁꯤꯕꯣ ꯌꯨꯝꯒꯤ ꯗꯦꯡꯒꯤꯔꯣ ꯑꯣ ꯁꯤ ꯇꯧꯔꯤ ꯃꯥꯏ ꯃꯩꯇꯩꯔꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯟꯗꯣꯔ ꯄꯥꯟꯒ꯭ꯔꯥꯝ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯒꯤ ꯁꯤ ꯁꯣꯝꯒꯤꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯍꯥꯏꯗꯥꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯤ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯂꯥꯞꯇꯦ ꯌꯦꯡꯉꯨꯔꯁꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯑꯕ ꯀꯔꯤ ꯗꯤꯒꯂꯤ ꯀꯔꯤꯕꯨ ꯁꯤꯒꯤꯁꯦ ꯄꯨꯈ꯭ꯔꯤꯁꯤ ꯃꯃꯤꯡꯁꯦ ꯄꯨꯈ꯭ꯔꯤꯁꯤ ꯃꯃꯤꯡꯁꯦ ꯔꯥꯅꯤ ꯗꯤꯒꯤ ꯔꯥꯅꯤ ꯗꯤꯒ꯭ꯔꯤ ꯔꯥꯅꯤ ꯗꯤꯒꯤ ꯍꯥꯏꯗꯤ ꯔꯥꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤ ꯏꯟꯗ꯭ꯔꯄ꯭ꯔꯚꯥ ꯏꯟꯗ꯭ꯔꯄ꯭ꯔꯚꯥꯅ ꯇꯧꯔꯝꯕꯅꯦꯕ ꯃꯇꯝ ꯑꯃ ꯃꯥꯏ ꯃꯃꯤꯡꯗ ꯀꯩꯅꯣꯅ ꯇꯧꯔꯝꯕ ꯃꯣꯏꯒꯤ ꯁꯩꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯀꯩꯅꯣ ꯀꯥꯡꯕꯨꯅ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕ ꯖꯥꯠꯅꯤꯅꯦ ꯁꯤꯔꯤꯒꯤ ꯃꯑꯣꯡꯒꯁꯦ ꯑꯁꯤ ꯏꯁꯤꯡꯁꯦ ꯂꯪꯇꯤꯛ ꯂꯪꯅ ꯂꯩꯔꯝꯃꯦ ꯁꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯃꯤꯇꯣꯞꯅ ꯗꯣꯃꯤꯅꯦꯠ ꯇꯧꯁꯤꯜꯂꯛꯄꯒꯤꯅꯦꯕ ꯑꯁꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯣꯏꯁꯦ ꯌꯥꯝ ꯃꯣꯠꯄ ꯁꯥꯒꯩ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯅꯕꯨ ꯁꯤ ꯃꯁꯥꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯐꯝꯁꯤꯒꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯁꯦ ꯃꯇꯝ ꯑꯃ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕ ꯇꯥꯏ ꯃꯥꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤ ꯀꯥꯐꯝꯒꯁꯦ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯗꯨꯕꯨ ꯑꯁꯤꯒꯗꯤ ꯕꯣꯔꯗ ꯑꯅꯤꯒ ꯂꯩꯔꯤ ꯃꯅꯨꯡꯗ ꯕꯣꯔꯗꯁꯨ ꯂꯩꯔꯤ ꯑꯗꯨ ꯁꯤꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯙꯨꯆꯟꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯂꯥꯛꯑꯒ ꯐꯝꯅꯕ ꯈꯪꯗꯦ ꯁꯥꯡꯅ ꯊꯝꯃꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯏꯟꯗ꯭ꯔꯄ꯭ꯔꯚꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯍꯥꯔꯥꯖ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯗꯤꯡꯉꯨ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯀꯁꯥꯔꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯤ ꯏꯟꯗ꯭ꯔꯄ꯭ꯔꯚꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯃꯄꯥꯟ ꯐꯔꯝꯒꯅꯤ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯁꯤꯔꯤꯒꯤ ꯊꯥꯛ ꯅꯨꯡ ꯆꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯐꯖꯅ ꯆꯜꯂꯤ ꯑꯗꯨꯕꯨ ꯑꯃꯣꯠꯄꯗ ꯍꯦꯛꯇꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯦꯞꯆꯔꯤꯁꯤꯁꯨ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯃꯣꯠꯄ ꯀꯥꯡꯕꯨ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯑꯒꯁꯨ ꯀꯔꯤꯅꯣ ꯐꯠꯇ ꯍꯥꯎꯊꯤꯁꯨ ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ ꯑꯗꯨꯅ ꯒꯦꯠꯀꯥꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯐꯖꯅ ꯃꯤ ꯀꯣꯏꯕ ꯂꯥꯛꯄꯒꯤꯒꯁꯨ ꯇꯧꯔꯝꯕ ꯖꯥꯠꯅꯤ
เกียรติกะหางดวงจินเต่าตนะโคตรนั้นเลยภาษาเนี่ยบ่เยมันมิงกะเกียรติกะสิยำภาษานะเลยภาษาเนี่ยเฮาจิติยาดระเต่าหรือว่าพิบัมสินไอ้น่ะหัวจิหลักจะได้ชนะตรงดาวเรามัมสิแหละปุ่งกันน้องตาเลยมังกับมินิทคุณมุกจะสิแหละมาเมย์ako yung bondor ay doon dagi amo kitang udar bol lomda haigal erga amo lambi massage dai sta som sangsil ga boro bondor haina sida ju maitai sing maitai dukan nama sei sta lei maitai nupim cha ani kari kari lei ri alagi yamda maitai nupim cha na tro kai lei belai ba pocai lei lei asas auto ra mo sarma documento auto manung maitai ro ja bahar oh bahar mayang su lei ba mayang di leitre mayang leitre puro bandar jumna mangarom oh 참 nungai ba mafam ni sidi siso mamdi mamsil akhoi na chali se akhoi ge bandor maning lekai ni maitai yum ngakta lei mayang su lei aduga maitai na di namna leiba yam tauna sidai jan nuksiba kanoka lehoi dukan da maitai ahanjing pulap phamdana ka leho boga su lehoi maitai ngakta ni sina pandor maning lekai ni sila maitai ni ko cây nhiệt cây nhé ꯑꯩꯈꯣꯏꯒꯤ ꯕꯥꯟꯗꯣꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯁꯤꯡꯅ ꯄꯥꯟꯒ꯭ꯔꯥꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯦꯞꯆꯔꯤꯁꯤ ꯀꯩꯅꯣ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯏꯌꯥꯔꯄꯣꯔꯠ ꯌꯧꯒꯗꯕ ꯁꯤꯜꯆꯔꯒꯤ ꯀꯨꯝꯕꯤꯒ꯭ꯔꯥꯝ ꯏꯌꯥꯔꯄꯣꯔꯠ ꯌꯧꯒꯗꯕ ꯁꯣꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 9ꯃꯨꯛꯇꯅꯤ ꯑꯗꯨꯒ 8ꯃꯨꯛ ꯐꯥꯔꯣꯏ ꯍꯥꯏ ꯑꯗꯒꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯎꯗꯥꯔꯕꯣꯟꯁꯤ ꯀꯤꯂꯣꯃꯤꯇꯔ 2 ꯐꯥꯗ꯭ꯔꯦ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯟꯗꯣꯔ ꯍꯥꯏꯔꯤꯕ ꯕꯟꯗꯣꯔ ꯃꯃꯥꯡ ꯂꯩꯀꯥꯏ ꯆꯍꯤꯁꯤꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤ ꯑꯆꯧꯕ ꯑꯃ ꯈꯤꯜꯂꯤ ꯑꯗꯣ ꯑꯁꯤꯗꯩꯁꯤꯗ ꯊꯥꯔꯤꯕꯁꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡ ꯇꯧꯗꯅ ꯁꯨꯇꯤ ꯊꯥꯈ꯭ꯔꯕꯅꯤꯅ ꯁꯣ ꯂꯣꯜꯂꯦ ꯃꯅꯨꯡ ꯅꯛꯅ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯒ ꯃꯥꯅ ꯊꯥꯔꯤꯁꯤ ꯃꯦꯖꯣꯔ ꯖꯦꯅꯔꯦꯜ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯗ ꯚꯥꯂꯤꯌꯟ ꯍꯦꯔꯣ of Anglo-Manipuri War died for fatherland on 23rd April 1891 Thursday. The Superman in battle devoted unto death haidana I maikai amada aduga masi
ꯁꯣꯝꯗꯅ ꯃꯁꯤ ꯀꯔꯤꯅꯣ ꯗ ꯑꯦꯅꯤꯃꯤ ꯁꯦꯜ ꯑꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯦꯛꯅꯕꯒꯤ ꯀꯩꯅꯣꯅꯗꯤ ꯂꯥꯛꯑꯦ ꯃꯔꯨꯅꯗꯤ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅꯗꯤ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯨꯔꯇꯤꯁꯤ ꯈꯤꯟꯈꯤꯕꯒꯤ ꯏ ꯄꯥꯎ ꯑꯗꯨꯝ ꯇꯥꯖꯈꯤ ꯑꯗꯒꯤ ꯃꯥꯏꯀꯩ ꯑꯃꯗꯁꯨ ꯈꯤꯜꯂꯤ ꯀꯅꯥ ꯃꯁꯤ ꯃꯌꯥꯝꯅ ꯄꯩꯁꯥ ꯈꯥꯏꯔꯒ ꯄꯩꯁꯥ ꯈꯥꯏꯔꯒ ꯈꯤꯟꯈ꯭ꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯣ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯀꯩꯅꯣꯅ ꯀꯂꯥꯀꯥꯔꯅ ꯁꯦꯝꯃꯝꯃꯤꯔꯥ ꯁꯤꯅ पान ग्राम करिए सरकारी निम्न बुनियादी विद्यालय हाइदना तौरे आदो सिनी तौरिसे अदुगा सि उरिबा कइनोसे ख्वाइदगी मफम चाना लेबा मैतै खुंगंसी अखोइ कसार तंपाक सिदा याम लेखरे यामना लेबा अदुम मफम चाबजिंगदुगी मनुंगदा अखोइगी बंदोर हाइबा पानग्राम हाइबा मैतै खुंगं ममंग लेकाई मनिंग लेकाई से जो अमनी कइनोदा लंबी दी माना हानदगी कुंभीग्राम लेरा अमिना लंबी दे अदुम मसाना फरक पतावनेबा वीआईपी रोड की मनाक लेरकपनिना अदु लबुकी अखोइगी खुंजाजिंगी लबुकना मनुंग लोमदा ले हाय सिनी अखोइना अइना ngasi थवोइना मयामदा उचगे हाइदना आइगा सिंग सिगा लोइनाना ngasi सी लेंजरगा अखोइ हयेंग अयुक nganta कुंभीग्रामदा आई चचरगा इम्फाल यौजरकदोरिबनी असिनी अखोइगी यामना नुंगाई खुनगी मनुंगसी युम चामा यांखै हेनबा चनी फारंबा यायना ताकपीबा अदुगुम्बा असिगी मफमसे मयाम निंसिंगबिबा याय उधारबोन अखोइगी उधारबोनदगी किलोमीटर 2 मुक्तंग कुंभीग्राम लोमदा हाइजलागा कुंभीग्राम यौगदबा किलोमीटर 9 लोंग वाटलिङैदा बंदोर मनिंग लेकाई ममांग लेकाई मैतै सिंगना मनिंग लेकाई सिना असोमदा सोम चंगरगा लापना ओइसदा चंगर क्वारी रोड अदो मसैसदा फैक्टरी मयाम अमा इंडस्ट्रियल स्टेट अमा लैमाने अखोइ मदैदा मैतै मचासिंग नुपीसिंगा सो अदुम सुब्रा मैतै नुपीगा सो नुपी सुबसिना मिमी फैक्टरी हैना आमांगदा अदुदी नुपीगी थबक मिमी फैक्टरी दी करिनो अखोगी आंगांसिंग चानाबदो असा मिमी आइतो 미미 백돌이 래 어. 이거 매대 위 화경수 시니 아두나 아두디 센톡 람비수 와나다바 쿵강 아마네바 프로젝트 나하로 싱주 라리 시니 아코이 반도르 मैतै खुंगं कसारगी यम नकना कुंभीग्राम यौगदबा सिलचर रोमदगी लाकपदा जिरी रोमदगी लासु अखोई कनो रोमदा जिरी रोमदगी लाकपदा पलरबोंदगी फाउजिलगा बगाल लोम चत्रगदी सोमदा लाक्तोइनेबा सोमदा लाकपदा कुंभीग्राम यौगदबा किलोमीटर 9 वाटलिङैदा लैबा अखोई पानग्राम है खंगनबा बंदोर है खंगनबा अदुगुम्बा मैतै खुंगंग दुगी अखोइगी वारिनी ngasi masi पाउदमजनबा आई थवोइना आई हयेंग इम्फाल यौसिनजरकदबा सिदा लंबी लमदनदना आई पंजबनी आदो मसिबु ताबिरिबा येंबिरिबा पागी मफमदा मनिंद्र कोनसम ना नोलुक्सेरी